अहानबदा मरुअोइबा पाउ मणिपुर की ओलंपियन सिंगु इकाई खुमनबा ओइना सेमगतखिबा संगाइथेलदा लेबा मणिपुर ओलंपियन पार्क नसे हमनबी मतुंग इना स्टेट असिगी चीफ मिनिस्टर नोंथोंबम बिरेन मियामदा खुसिनख्रे वांगजिंग कैथल ममांगदा हाना रोड मेडन हापा लोइख्रबा मफम अमदा सीमेंट हाइजिंदुना नौना लंबी थिंजिलंबा दगी इरांग हौरक्तुना लंबी तौखाइख्रे क्राइटेरिया सेमदोक्तुना मणिपुर यूनिवर्सिटी डिपार्टमेंट ऑफ टीचर एजुकेशन की ओजा हापनबा होटनरे हाइना फेडरल स्टूडेंट ऑर्गेनाइजेशन कंगलेपाक फेसोकना मराल सिरकले अमदी मणिपुर की पुआरी दा अमंबा नुमित ओइना लेहौरगदबा वपचिंग की कुल हुमदोइनी पानबा नुमित्ता थोखिबा पुयामई थाबगी थौदोक निंगसिंगदुना महिरोइ सिंगना अमुबा बेट्स थेतुना अमदी महिसंग सिंगदा सलाई तरेट की फिराल तंखाई चिंगथदुना अवाबा फोंदोक्रे IS न्यूज़ मिलिंग ताबिरिबा ख्वाइबम नमकबु जुसी असेमना तरामना ओक्चरी COVID-19 दगी ngakthoknaba khuttoina hambiu hand sanitizer siznabiu mask upiu fit taruki distance thambiu yariba makai vaccine dosuna kapthokpiu section bana pumnamaki yaifabani hauzik pau sandokna pizari Chatliba tha asigi tarukta Union Home Minister Amit Shah na sangaramba sangaithelda leiba Manipur Olympic Park ngasi haunabi matung ina state asigi chief minister Nongthombam Birena miyamda khusinakre Olympian tara mapan gi mafamda ikai khumnaba utliba Olympian Park asida kumja lismaga chama pan marfu marida Manipur gi ahanba Olympian pangabam nelakomol dagi hauraga Susila Ligmabam gi mitam sing thamle Park asi khusinnabagi thoram aduda CM na Olympian singda memento pituna ikai khumnaba su utke Pangthokiba thoram aduda Youth Affairs and Sports Minister Gobindas Konthojam State Planning Board की Deputy Chairman अमदी लमसांग AC की MLA S राजेन अमदी मणिपुर ओलंपिक एसोसिएशन की President अमदी हाइरोक AC की MLA Dr. T.H. राधेश्याम सुसरुग्याकी थौरमगा मरी लेना Chief Minister नोंगथोंबम बिरेन हाइखिबदा पाक असी था निपान चंगना सेमदुना मियामदा खुसिनबने पाक असिबु येंबा लाक्लिबा सिंगना पुरकपा आंगांग सिंगी ओइबा चिल्ड्रन पार्क अमसु सेमनबा होनरगने लोइना पाक असी इसा इसागिनी खल्लगा लुनाना थमसी हाइनसु अपील तौखी चीफ मिनिस्टर न मखाताना फोंदोखिबदा लमदम असिगी गोल्ड मेडल लौरकपा नेशनल प्लेयर सिंगिसु मफम चाबा येंगलगा वन टाइम दा थबक पीनबा होनरगने पाक असी ओलंपिक गेम्स सानबदा अमदी ओलंपियन अमा ओइनबा होनबदा अवाबा कया थेंगनदुना पिखरबा स्टेट असिगी मिंगसत पुरकपबु इकाई खुमनबा उत्पा पाकनी पाक असिदा सानरोइ सिंगी ट्रेनिंग सेंटर अमा Samsung company ga khusamnaduna semgalagani loinana sanaroi singna leinaba hostel amasu semgalagani haina CM na makhatana phongdoke Hanbag yang bela pakan tu hey MLA miyam say noi khongu ma panthan mo ko mot kane sigi sense of ownership sense of belongingness akoi each and every public to leira kanda akoi neat and clean thambang ngani la kani swai da kainom sarang ngani plastic am da hapsal laga mana porei ba sa gi makhum do ro sa na be makhum do ro ma gi plastic to da hapsal laga pu ba ai mithai ama sa matam da gari manung du da mithai du gi maku do phega hapsal la pore phega hapsal la pore ga yum yor kanda yum gi dustbin tha jai khara khoi na hogdok ta dikana tawni khomal na pak se andak tingat na fajana sheme Ekta aroi bida koi Santos Trophy kainogi Duran Cup kido je Santos Trophy su sana ge hari fajana siame ado hojik ka tamka na koi maruk ba bida sa hai bida toilet ker ge mayam dong fajana ikai kai re nei aduna koi sanaroi sing ju khara discipline na makha na bound or ga satra ga de koi society se yada bani Gujarat ki national da champion obi rakhiba aduga North East ki Shillong da champion obi rakhiba adugi sanaroi mayam official mayam international ki lam da satpi rurakanda champion obi rakhiba amadi participate to wiru busing ya apun ba oina sai hai ba sahi ohum continuously akoina best most improved state small state ta tarakpa continuously sahi ohum tarakpa aduga heroine na koi hiyang function ta budori adu ngasi mangjong na Olympian Park si sanaroi singda Manipur ki sanaroi singda khusin na misida Thoranga mari lena Youth Affairs and Sports Minister Gobindas Konthojamna phongdokhibada Olympian Park asi leiba kharadadi leire adubu India gi oinadi Manipur na ahanbani
Pak asi piklaba state asidagi thoraktuna Olympic ta sanaduna lamdam asigi mingchat purakpa kayabu sakhangba utpani Govindas na makataraduna Pak asigi makhada Digital Experience Center ama Training Center hanglagani. Center asida international thakta khalaklaba sanaroi singi training su chatharagani loinana Samsung khusam naraga khumal lampak sports complex tasu science and sports haiba application ama hangdoklagani. Application asida judo, boxing amadi weightlifting hariba discipline ahum asigi matangda yengba yahangani hari. Manipur si handak Honorable Union Home Minister na sanghabi gi basida record oiba port khara laiba koi Olympian Park sima ngasi Honorable Chief Minister na prajada dedicate to bigadori basima laire India ki first marching polo statue se the tallest and the biggest in India polo gi sigum base India da ne record ne ko INA ki flag se the tallest flag the highest flag in the entire northeastern states India ki flag pai base adana haijari se record oina thamba se adum khajaba matamda a lot of things are in the pipeline anuba khogi Honorable Prime Minister na haibiba anuba Bharat ama hojik si Amrit Kal ne hai Amrit Kal se next 25 years se koi Amrit Kal oine and Amrit Kal ki part amane se Olympian Park si subnagi park si yeng bakak to oiroi dori ni asidagi sida koi lakadori si Digital Experience Center and the Training Center ama sula koi la ani makha sida koi yamna international ki players selection phanga basing si ningthi jana sida training to bo yana ba the same time Samsung ga koi ga collaboration Samsung ga koi ga tawre haraga koi khumbul na pak ta soma koi lakani aduda koi gi application of science in asisyo koi yauragani Miyamda Olympian Park kusinabagi thoram aduda lamdam asigi awardee sing Manipur Olympic Association gi mihut sing amadi association kaya gi mihut sing su saruyaki thoram loiraba matung Chief Minister Nongthombam Biren YAS Minister Govindas Konthawjam amadi sanaroi sing yauna Khumal Lampak Sports Complex indoor mamangda chaklin amasu chaminaki NHIDCL na National Highway 102 Imphal More lambi sembagi thabak paikhatliba asigi saruk ama oiba Wangjing Kaithal mamangda hana road median hapat loikraba mafam amada haukiba ahingda GR Infra Projects Limited ki gari laklaga cement haijinduna nauna lambi thingzilambadagi khoi saunaraba miyamna ngasi ayuk lambi da thoraktuna irang haurakre amadi lambi tawkhaikhre Khongjang aduda saruk yakhibi Kaithal phambi amana phongdorakpada ahingda laklaga mafam asigi road median thingzilamba asi maram chade lambi asida Tengnopal district ki khul sing yauna Wangjing Kairem Bikhok amadi Salungpham na chingba khul kaya marum gi thoklakpham oidibane khul sing asidagi thoklakpasing adu khongjom tana chatlaga gari mamai layu hairibra Kaithal manunglomda maihong langpok thoklaklabadi Mai kanaba lakpa gari adusu khongjom tamna chatpa taribra haina hangladna DC Thobal na mafam asida laklaga tawriba mawong asi maram chai chade haibadu yengbiu haike hana semba punloi loiduna zebra crossing fawba hapa loikraba khun kaya marumgi thoglakfam oiriba mafam asibu maram chadana thingzin ba haibasi laibak thibani thenglasi haiba oiragana DC office mamang SP office mamang IRB mamang amade hairok lamkhai gi area asisu thingzin biro haike Akwai bazaar sidayda akwai jabra coaching taraba loina pot na sida moina matik tingalamise niom sade hay na kai ken bi mayam na thugai bani gari marang gi no haibada hogisi Wangjing asida mai hawra po ma thokpa matamda thawban dagi hudi phiabi ge lakadani kadai da khongdom nei laga moina laira kadara ladagi akwai na sida pot ama puraga lakpa matamda koi gari do sida thamme ifa tan salga ma mai laira kadara sigi asoi bat ma ya jele laira pa matamda kai ken bi mayam na masi loida soire haidana akwai na thugai bani ana disila piu WhatsApp janga na si akwai nei da irang hawi hai bu tabi ga niom chada bagi akwai na kakin bi mayam hawraga thugai bani masi aduna ahin no ai da bu kari marang din na hangai mo khoi na masi thingi hai batar badi chap chana thingi garo jabra coaching targa mafam thama mafam je kari ge ahin pung amani da moina mafam ase bilamati targa ano torong ano ba loy ta moina da thung chaba duna oi thigala mi kari gino ba masi yaning de aduna di silaga masi WhatsApp changa na ji di silapi Apamba maongda criteria semdoktuna Manipur University Department of Teachers Education gi oza hapna ba honari haina Federal Student Organization Kangleipak Fesokna maral sirakle
Kagwa Naurem Laikai Primary School da leiba FESOKI office da ngasi paumising unabada FESOKI Secretary Education and Library and Risikes mangang na phongdokibada Lautuna ba maongda Manipur University ki Department of Teacher Education ki oza launaba honare Haukiba English aniga kunithoi ki June kunithoi da thokiba advertisement notification amagi matungda Manipur University ki Department of Teacher Education ki Assistant Professor Associate Professor amadi Professor Singh launaba hotnabada niyom lanba kaya thengnare haiki Khuchabi miyoi khara hapnaba hotnabada semba criteria ni haibasi haimanba thokloi Assistant Professor Associate Professor amadi Professor Direct Recruitment taunabagi thokiba advertisement adugi minimum qualification adu NCTE Regulation 2014 amadi masigi amendment 2017 amasung UGC Regulation 2010 karigidamak oiribano haina hangladuna and Rikesna UGC Regulation 2018 laina 2010 sizinariba asi khuchabi hapchanaba honabagini haiki Masi natana reservation roster system asisu miyam khangna thamgadabani haina appeal tawrakli Niyom lana chathariba sing asi hauzik pairiba Dean of Education amade Manipur University ki registrar anina senbani haina maral siki adubu niyom laliba asibusu silent spectator oina vice chancellor asina yengduna leiba asi aranba sing asi nakoinana sogatpani masi tungda horakadawriba mahiroi sing amade miyamgi khwaidagi laibak thiba thodok amane singthaningai oiraba Manipur University asigi ozab mayam ama puthorakadawriba Department of Teacher Education asi niyom chumba ama ohenna ba hona binaba media gi thongda appeal tawzari aranba sing asi kuina kupsinduna thamlurabasu haujikti Facebook miyam gi damakta kupna thigatlaba matungda puthorakpani Facebook na mahairoi sing amade miyam gi damakta matam pumbada yaifanaba honagani haiki FESOKI General Secretary na Lusing Biduna Koisem Kiba Committee Eduna Manipur University ki Registrar na Thokpa Tongan ma Department Nipan gi Oja ni Phuni Thoi Launa na bagi advertisement amadi thoktuna advertisement thoktuna Oja Launa na bagi thawong satharakliba adugi matangda Khoi committee na yam kumna thijin jarur bagi tungda masida phanglakpa document sing mari lainaba document sing adu kumna naina jarabagi tungda ikoina chathariba Oja Launa na bagi Manipur University na tawriba thawong sing asi lautuna rakanda makhoi na yaba Oja hapna ba mawongda tawbani haina khoi FESOK na mayek seng Khangjare Khudam Singh adudi University Grant Commission Regulation 2018 laina kari gidamakta advertisement asida oja launana bagi damakta UGC gi Regulation 2010 da oja kobiri bino amadi mamangi Vice Chancellor oja Janen Singh leiringai matamdagi hauna khudam amatang pijarabada 2019 gi August ki tang tarukta thokhiba advertisement by notification number MU 51242013 FY da niyom chumna UGC Regulation 2018 ana kaurumaba amasung University Grant Commission asu 2018 latest regulation ingadabani hairabasu karigidamakta 2018 UGC regulation bu kanthokla makanda 2010 UGC regulation oina masida yumpham oirakanda oja lauribano masina dum takchare madudi makhoina yaba miyoi sing adu oja oina hapchananabagi thawongni haibase ekoi FESOKna laudaba ngamde Manipur da higher educational institutions sing sakwat hanabagi pandamda kumja English aniga tarata Manipur Legislative Assembly na DM College of Science, DM College of Arts, DM College of Commerce, GP Women's College yauna dana Manjuri University Egg English aniga tarataret asi logi matung in ayaba pikibane University asi hek lingkhat khibadagi lengak na ngasi fawbada awatpa ozadagi hauraga mathau taba khudingmak haptuna lakpada natana University asigi chawkhat thorang kayada achauba thodang lauduna lakpani 12B recognition of the UGC 1956 phangnaba application asi dana Manjuri University na thazagadabani masida Education Minister amadi Department of Higher and Technical Education gamari linade hariba wafam asimak chatliba tha asigi tang tarani thoida dana Manjuri University dasu khangan khrabani haina Higher Technical and Education Department ki chairol amana khanglakli Manipur gi Puwari da amamba numit oina lehoragadaba wakchingi kulhumdoi ni panba numitta thokhiba puya mai thabagi thodok mari lenena mahairoi singna amuba bets thetuna amadi mahaisang singda salai taret ki firal tangkhai chingthaduna awaba phongdokre ipa ipu singna thambiramba mangkhraba puya singbu nahaunana hingat handuna khunai asigi asengba saktam sagatpa ngamnaba punna hona minasi haina
Council of Higher Secondary Education Manipur gi Secretary C.H. Birena phongdokre. International Observation Committee on Puya Mai Thaba Ikop Kanglei Pakna Sinduna Numit Humni Chupna Zathagadaba Black Day Observation Hodokpa Oina ngasi sektada leiba Eternal Spring English School da pangthokhiba thoram aduda C.H. Birena Pukai Singh asi mai thaduna manghan khre haina leithokpagi mahuta matau karamna lairik sing asibu nahona na hingat hangadage haina khanbagi matam oire haina phongdoke. Thoram aduda saruk yakiba Eternal Spring School gi principal L. Raghumani na puya mai thakibagi matangda mahirui singi syllabus ta ningthina takpi tambiduna lairik sing asigi matik meyai sing hawgalakliba mirol singda khanghanbagi tangai fadaba lei puarida mayekla na lehuragadaba numit asina lakpada mioi khara khakna awaba phongdokpagi mahuta miyam hupna saruk yaduna thodok asigi mayokta leminaba matam oire ngasi Eternal Spring School da pangthokhiba Mahiroi Singna amuba bets thet pagi thoram asi tongan ba mahisang kuntra henbadasu pangthoknaki. Panba yai puya mai thabagi thoram asi oja akaba haina miyamna khangnaba Maitai National Front ki Luching Purel Singsubam akabana luchingduna kumja lisimaga jamapan humdra nipan dagi kumja lising aniga tarat fauba leptana pangthokduna lakhibani. Loinana kumja Englising aniga tarama thoidagi ngasi faubada ikop na palan asi makhatana jathaduna lakli. Maitai mitai bu scheduled tribe list ta chalhannaba lengangna recommendation thadana leiriba thawong asibu yaningdabu utuna scheduled tribe demand committee Manipur STDCM na changsilakpa khongjanggi saruk am oina ngasisu Imphal East ki kongba kaithelda Human Gen Semduna Kholau Kaya Laukre. Ngasi Kongba Kaithelda Potfam Phambi Ima Ibel Singh Amadi Mera Paibi Yauna Chathakiba protest adugi saruk ama oina Kongba Bazargi Akoibada Khongsat amasu zatke. Prime Minister Narendra Modi na ngasi cruise MV Ganga Vilas asi Uttar Pradesh ki tent city Varanasi dagi video conferencing gi kuthangda launch tawkre. Masida natana thoram aduda lupa koti lising amagi mathakta oigadaba water waste project singi urep uyungsu tamkre. MV Ganga Vilas asi lamkoiba sing punaba Indiana ahanba oina sajaba jahasne luxury liner asida ngasi Switzerland gi tourist contrani tho yauna Varanasi dagi khongsan ba hauke. Numit yangkai mathoi nida kilometer lising ahum chani chatuna Bangladesh fauraga Assam gi Dibrugarh da lamthungfam oigane. Ake amaugi mathau taba khudingmak yauraba cruise asida deck ahum sut taranipan yaubaga loidena tourist kontra taruk tongba yabagi khudong chaba piri. Numit yangkai mathoi nigi khongsat asida World Heritage Sites, National Parks, River Ghats yauna Bihar, Jharkhand, Kolkata, Bangladesh amadi Guwahati gi tourist spot yangkai changnaba pandam thamle. Ngasi Prime Minister Narendra Modi na urep uyung tamliba amadi sangariba maru oiba project singi manungda awang nongpok lamdamgi oina Guwahati da Maritime Skill Development Center sangabaga loinana Guwahati gi Pandu Terminal da ship repair facility amadi elevated road semgat saganaba urep uyung tamke. Finance ki Union Minister of State Pankaj Chaudhary na mayai tangbal lauduna Churachandpur district ta paikhatliba chawkhat thorangi project amadi scheme kayagi matangda ngasi review meeting pangthokduna yengsinkre. Tuibong da leiba DC office da pangthokhiba mifam aduda district asida leiriba tongan ba department ki DLO singna district asigi manungda paikhatliba project amadi scheme singi Hauzik oiriba fibam gi matangda paudam ki loinena thabak thoram paikhatpada thengnaba khudong chadaba singsu paudam duna khanganke. Official singna thengnariba khudong chadaba sing lengakna yengsingani haina Minister of State Pankaj Chaudhary na thajaba piki hairi. Hanagi Union Minister amadi RJD gi luchingba Sarat Yadav ngarang lekhidre mahakna lekhidabagi pau asi mahaki machanupina social media gi thongda phongdorakibane. Chahi humra manga sukraba veteran politician asi matam khara masat naduna leramlaba matungda Gurugram da leiba nupi singda organizing committee gi maikai dagi sol amamam kudol tamke. Gangmai, Fawam, Assam, Manipur, Nagaland and
Mitin Dai 2023 gi Nipan Suba edition ngasi none gi Gaidimjang Khaupumda hodokre. Numit humni chupna chathagadaba thoram asigi maru oiba pandamdi India amadi India gi mapanda laiba gangmai furup singi marakta nungsi sanabagi mari chechenbani haina gangmai fawam gi treasurer athon gangmai na fongdorakle. Ngasi hodopagi thoram aduda Assam, Nagaland, Mizoram amadi Manipur dagi masing yamlaba delegate kya nasargyaki. Malem gi ani shuba lanjauda sizina kidraba amadi pokhai haudraba bom sing Manipur gi mafam kayada thengnabadagi asok apan amadi asi ana thogliba sing asidagi ngakthoknaba miyamda awareness piba poster campaign amangarang maibam lot pachingda leiba Imphal Peace Museum da war researcher Yumnam Rajesh War amadi NHSK gi Akira Morisita na hodokre. British war historian singi mateng galoinana Sathakhiba poster campaign adu launch tawbagi thoram aduda war researcher Yumnam Rajeshwarna lal di loikre lal tawnaramba sing makhut soknakre adubo lamdam asidadi lal loidri haina loba yai maramdi war gi matamda sizinaramba pokhai haudaba amadi sizina haudaba bom amadi mi siba yaba khusu khulai kaya ama ngasi fawba tongan ba mafam kaya da lehori masina chamjaraba kaya soinai hanbata natana punsi makalli haina fongdoke. People Action for National Democratic Movement gi tara humdoi shuba Foundation Day thoram ngasi pangtokre. Foundation Day asigi mari lenena home singda tengbang pikre haina loop asna thadorak pa chaur amada fongdorakli. Imphal East ki 12th Battalion NDRF na January 13 da None District Administration ga kusam naduna Yuwa harakpa matamda karamna cheksin thorong lakhutkani haibagi matangda mock exercise ama pangtokre. None District DC Complex ta pangthokiba mock exercise aduda stakeholders sing Kunja Singh Forest Department, Medical Department, CAF and PD, Veterinary Department, Horticulture Department, CRPF amadi Assam Rifles ki miyoi sing na sarugyaki. India gi Home Minister Amit Shah na haukiba January gi tang tarukta Manipur gi Moirangda miyam tinba mifam amada Mahabharat ka Manipur ga mari leina hankiba wafam phongdokiba adu khwaidigi aranba wafam amani Amit Shah gi wafam adu matam pumbada Manipur gi miyam na sauningduna leiregadaba wafam amani maram aduna Manipur gi miyam gi asauba asi khudakta kokhanaba Amit Shah na mahaki wafam adu soikre haina Manipur gi miyam da sengdokadabani Amit Shah gi Mahabharat ka Manipur ga mari leina hankiba wafam adu gi mayokta All Manipur United Clubs Organization amukona Manipur miyam gi interesta laukiba fireb adu leibaki yamna chiraba matamda yamna tangai fadana lauba fireb oibana amuko gi fireb aduda Imphal West District United Clubs Organization IWDUCO na mapungfa na saugatli haina IWDUCO na thadorakpa charol amana hairi Haukiba pung kunmari da India da nongna miyoi chamaga humdra humdoi COVID positive oire leina asna maram oirega miyoi ama laikidre phagalapagi chang sada marifutara nipan dasmik nipan sino oire apunba confirm case na koti mari lag nifutaruk lising marfu chartet yankai taret yokre active case na lising ani chani yankai taret ta hantarakle leina asna maram oirega laikidaba migi masing lag manga lising kuntra chartet kun manga ne Leina asdagi nava faduna discharge tokhiba migi masingna koti mari lag nifumathoi lising nifu taret chartet humdra mangani Leina asdagi ngakthoknaba vaccine kapthokhiba apunba migi masingna koti chani kun lag tara taruk henkre malem gi oina covid laichatna khwaidagi haina sokalaba lebak singi manungda USA na ahanba India na ani subada amadi France na ahum subada leidi Awang Nongpok state ki oina Assam na ahanba Mizoram na ani subada amadi Manipur na ahum subada leidi Chatliba tha asigi tang kundagi kunithoi fawba Akhil Bharatiya Vidyatri Parishad ABVP Manipur gi nipalak suba State Conference City Convention Center Imphal da pangthoklagani haina ABVP Manipur gi State Secretary RK Ravichandra phungdokre ngasi wangkhai kaithel asangbida leiba ABVP gi office ta paumi singa unaba amada mahakna makha taraduna conference asi national integration Bharat pusakti leiba mapangal kanba leibak ama oinaba hotnabada mahiroi singi thaudang khanghangadabani pandamda sinbani Hariba conference asida Manipur gi tongan ba district singdagi puna delegate chamnga romna sarugyabaga loidana lamdam asigi apunba saktam ama uwa phangani
Masi nationalistic idea da yumfam oiba nahasingi Youth Festival amani conference asida lebaki oiba hiram kayagi matangda Mahai masingi maramda amadi samas asida haujik oiriba fibamgi matangda tongan be hiramda khananingagani Masina nahasing amadi samas bu anongba lambida purakpa ngamgani thazei conference asida Englising aniga kulhumdoi kunmari ki thaugai pugadaba state president amadi secretary ki mikhal pangthoktuna lakthokani amadi anoba office bearers executive members su khangani conference asigi nini chanba numit January kunmathoida cultural rally amasu satkani amasung open conference amasu pangthokani haiki Satliba tha sigi tarik kun dagi kun gani thoi January 2023 asida pangthok chagani program ase koi city convention center Imphal asida pangthok chagadabuni conference asi national integration Bharat pu sakti leiba mapangan kan baleba ama oina ba hona bada satra singi thogdang adu khangan na bagida makta pandam ni sinjabani haiba conference asida Manipur gi tongan ba district sing dagi punna delegate chawnga saruk yajagani amasung Manipur gi piktakpa saktam mama koi conference da uba phangjagani masi ekoi nationalistic idea da yumpham moiba youth festival amani conference asida lebak oiba hiram kyagi matangda mahi masingi maramda amadi samas asida hojik oiriba phibamgi matangda tongan ba hiram sing asida koi khana nei haiba khana nei sing asina koina samas asida anouba lambi ama porappa ngangbani hena koina thajaba thamjai Paugi marthana tin break ama thamjari Ana Layengi office ki thabak amadi koiba chatpada India gi konung New Delhi da laifam leitabagi awaba koklagani Delhi airport kayam naknana leiriba Mahipalpur da Manipur miyam gi damakta leizare Hotel Ambrosia laifam gi oina lupa lising amadagi hauraga pung kunmari pickup amadi drop ki taxi service laigani restaurant service ka loinana tongan ba khudong chaba kaya phangbigani Vishal Mega Mart Ambience Mall, DLF Mall amadi irap laptana nungairaba mafam kaya yobada khudong charaba mafam amani ngasi ma contact tawbirau Hotel Ambrosia A217 Road number 6 Mahipalpur phone number 9643504772 Breaking matung da mayam butaram oksari makataba pau pizari Thailand da hokiba chahi Englising aniga kunithoi gi December thada pangthokiba Mr. Friendship International 2022 da second runners up tabata natana Best Personality title holder of Mr. Friendship International 2022 phanglakraba Ukhrul district ki Talui village dagi Songasim Rungsung Apokba Abraham Rungsung Apokpi Hormila Rungsung butaram na okpagi achamba thoram ama ngasi Imphal gi Chingmairong da leiba Hotel Classic Grande da pangthokre Loinana thoram asida CCSK gi President Jitendra Ningomba amuko gi Advisor PH Devan Sharma Social Activist Dr. Kiran Yandrembam Irabot Foundation gi President K Gopena Lengan Fi Kudol Tamduna Songasim Rungsung Bupukning Thogotke Loinana Dew Drops gi President AS Mangasangna welcome address piraduna Linguist Got Talent ki convener Raising ASEM Linguist Got Talent lamdam asigi praja miyam gi damak paikhatliba amadi paikhatna ba khotnariba thabak thoram singi matangda wafam kaya thamke thoram aduga mari lenina Songasim Rungsungna launching program of social media promotional film and publicity package hongdok pagalonena mathang thagi tang ahum amadi marida Ukhrul gi Talui village ta pangthokadoriba Linguist Got Talent ki nipan suba session da lamdam asigi mipum khudingmakna sarugya minasi haina phongdoki hariba Linguist Got Talent asina lamdam asita leiriba nupa amadi nupi kayagi haithoi singthoiba singbusu masagi akaknaba chahi khaidana open category da masa na uthok chana bagi tanja ama pibada natana malemgi thakta sarugya hanaba honabata Dew Drops ki member sing amadi Linguist Got Talent ki member na sem saduna leiri haina Dew Drops ki co-founder amadi Linguist Got Talent ki convener Raising ASEM phongdorakli She Linguist Got Talent season 8 she Linguist date 3 and 4 the togetone aduna noi loinamak all youngster loinamak lakpiu ai shu lakani aduna ai witness shu toge aduna noi loinamak lakpiu and see you all there
Jiribam ki Dibong Kunau Amadi Lakipur ki Mafam Singda BJP Manipur Pradesh ki General Secretary Su Oiriba Manipur Building and Other Construction Workers Welfare Board MBOCWWB Manipur ki Chairman K. Sarat Kumar na koina chatuna labor card sing yenthokre. Ngasi ayuk Jiribam ki Dibong Kunau Lekai da labor card kaya yenthoklaba matungda Mairi Club Lakipur ki campus da achamba thoram ama kaloitena labor nifumanga romda labor card yenthokke. Thoram aduda TH Ibobi Senior Citizen amasung Highest Brokendra Jiribam Municipal Council ki hanagi chairperson su sarugyaki. Thoram ga mari lenana ke Sarat Kumar na phongdorak khibada labor card asi semle haiduna miyam na tumina leithokleidabani matam gi oina renew tauba mathautai madu taudrabadi card asi ki kanaba miyam na phangba ngamloi lengak na labor card pariba labor adugi macha anida lairik tamnabagi damakta chahi amada Lupa lising mga haptuna benefit piri. Aduga anaba singi benefit oina lupa lising mga romgi changda kudakda kanaba pibagi kudong chaba layri. Labor card paiba laborer amana manung matam chadan laikidabada thoglabadi madugi oina dead benefit supiri haiki. Da apunba nupi lamjing mayra paibi lup tera lukram lerak Part 3 gi ngasi phamkiba mifamna lup asigi nauna thaupuga basing khanduna ngasi dagi thaupuba hokre lup asigi advisor member tara hafkibaga loinena president oina NG Tomal Leima vice president administration da Laisangthem Swarnalata Devi vice president organization da KSS Ronibala Devi na oikibaga loinena office bearer tara khanki thaupuba khanbagi thoram aduda secretary general Kaithel Lakpam Ongbi TH Margaret Chanu na haikibada Mayra Lupki Anauba Sanglen ama ngangom laikai amadi Khetri Mayum laikai anigi marakta leiriba lampakta sagadoriba asida Manipur lengak nasu yabirakani haibagi thazaba thamke Mayra Paibi Lup asina laikai gi amadi Manipur gi oiba thaudok wathok kaya dasu mang thaduna amatu oina ing tappa khunai ama laikai ama oina ba khotnabada achauba thaudang lominasi haike Sanabagi pau thamsare Masters Tour Merit ki final match da ngasi Tuleshwar Singh Thongbamna yankhai manga men's singles da Chandrabhushan bu Panjal ahum sino da maithiba piduna title lokre Alexander Athletic Club da chathariba ITF World Tennis Masters Tour Merit asigi double final match ta Tuleshwar amadi Arun Agrawal gi lambana Chandrabhushan amadi Alok Bhatnagar daga sanaragani 100 hours assistant yoga teachers training camp 2023 ngasidagi wahengbam lekai da leiba flash mandap ta hodokre hairiba training asi ngasidagi hauraga chatliba tha asigi kunmapan fawba nungtigi flash mandap wahengbam lekai da pangthokani training asigi maru oiba pandamdi hena faba mating leiba yoga teachers ama uhenba training asida mai paklaba singbu makhatana Haridwar da advanced yoga training da saruk yabagi khudong chaba phanghanba amade Manipur gi mafam khudingda yoga takpi tambiduna iramdam asibu tingjang kaijangdaba leinatina leitaba lamdam uhennabani hari ngasigi thoram aduda Basikong Primary Health Center gi emo Ayush Dr. K Basanta Bharat Swabhiman Trust Manipur State ki Rajya Pradhan KSS Gopendra Trust asigi Organizing Secretary L Haridas amadi Trust asigi Jila Pradhan M Charanda maru oiba mithung sing oina sarugyaki United Progressive Adults Association UPA Kiamgai na sinduna chatliba tha asigi anidagi team kunmari na knockout basis ta saruk yaraga Kiamgai Mayai Lekai ground da satharagliba Taranithoi Shuba State Level M Rabichandra Memorial Open Football Tournament ki ngasi sanakiba ahanba semi final match ta Apunba FC Araptina UPA B Kiamgai bugol mari sinoda maithiba pikre match asi maipakraba Apunba FC gi gol mari adu Premjit amadi Rosana match ki minute nipan amadi kunipan chatpada team gi gol amamam chadke Kisana match ki minute nifu manga amadi yankhai chatpada team gi gol ani chadke
टूर्नामेंट की अनीसुबा सेमीफाइनल मैच सानखिबदा बोलेरो FC बामोन लेकाइना अराप्ती FC अराप्तीबु गोल अनि अमदा माइथिबा पीख्रे मैच असी माइ पाख्रबा बोलेरो FC की गोल अनि अदु सैमसन अमदी तोंबना मैच की मिनिट 23 अमदी 35 चटपदा चनखी अराप्ती FC की अमता ngairaba गोलना बिद्या चंद्रना मैच की मिनिट 39 चटपदा चनखी टूर्नामेंट असी की फाइनल मैच था असी की 35 दा बोलेरो FC अमदी अपुनबा FC गा सानरगनी All Manipur Football Association Sinduna Chatliba Tha Asiki Taruk Tagi Hauraga Lamlong Thongkong Artificial Turf Ground da Team Kulhumdoina Group Marida Saruk Yaduna Chatharakliba Dibung Kamsor Memorial Ahanba Under 14 Boys Inter Club Football Tournament ki ngasi sanakiba match amada PLL Churachandpurna TYDA Bisnupurpu goal ani amada maithiba pikre Match amada Rao Imphal Eastna SOC DEC Thaubalbu goal ani amada maithiba pikre atopa match amada na KFA Kakchingna UFC Bisnupurbu goal ani amada maithiba pikre Ngasigi oiba ingasagi pau pizari Ngasi Manipurda khwaidagi sabagi chang Celsius rigi 19.3 oiki khwaidagi ingbagi changna Celsius rigi 5.3 oiki nungshita yawba ising malilgi changna ayukta sada 43 oiki nungthildana chada 13 oiki aroibada maru oiba pawmu ka hana thamsari Manipur की Olympian सिंगबु इकाई खुमनबा ओइना सेमगतखिबा संगाइथेलदा लैबा Manipur Olympian Park नसी हौनबि मतुंग इना स्टेट असिगी चीफ मिनिस्टर नोंथोंबम बिरेना मियामदा कुसिनख्रे वांगजिंग कैथल ममांगदा हाना रोड मेडियन हापन लोइख्रबा मफम अमदा सीमेंट हैजिंदुना नौना लंबी थिंजिलंबादगी इरांग हौरकना लंबी तौखाइख्रे Criteria semdoktuna Manipur University Department of Teacher Education की ओजा हापनबा होनरे हाइदा Federal Student Organization कंगलेपाक फेसोकदा मराल सिरकले अमदी मणिपुर की पुवारीदा अमंबा नुमित ओइना लेहौरगदबा वक्चिंग की कुलुमदोइनी पानबा नुमितदा थोकिबा पुया मै थाबगी थौदोक निंगसिंगदुना महैरोय सिंगना अमुबा बेट्स थेतुना अमदी महैसंग सिंगदा सलाइ तरek की फिराल तंकाई सिंगथदुना अवाबा फोंदोक्रे Hauzik Faubugi oina IS News na pizaba Manipuri pau matang sta loizare miding tabiri ba khwai pamna makpu khurumsari